अल्लाह न थौजान बीबदगी खोई दुनिया पामगनु हाइबु तंकक तरागा तरुक सुब फाव खंगमिनख्रे ngasi mako tangkak taraga teret suba pun khangminalasi Ahmad bin Harar rahmatullahi alayhi na hai asman da jannat pulaiteng tawraga thambikhre aduga makhadana jahannam gi mai thagatkre haiba si khangna ani asigi marakta tumningba fawriba mi adu angakbani nupa aman haiki aiha nongma Ibrahim bin Adham gi manakta chalam mahak Isha gi namaz matungda fi amma illaduna jebni hiblam Leng su leng day nakal amada jeb thok pa su tawde ayukta hugala wuju tawdana namaz soli aina mangonda hangjaki Allah Taala na nahak ko chanbi sinu ahing nong soiba tumluraga wuju tawdana namaz soli ba asi karigin mahang na khumlagi ahing chuppa ai among na jannat ki haikol leikon da chen chongduna sanai aduga among na jahannam gi maikon da onduna maisa khang masjidu karam na tumning ba fawgadoribno Abu Bakar bin Ayas rahmatullahi alayhi na sahi nifu phamung de hibkide mahang na machana pada nasihat tawki aige ka asida guna tawkal ka asigi manungda aina Quran Sharif khatam lising taragani thoirak son khrabani mahang ni siram daida mayum aduge kasin amada khut thilag haiki mafum asida phamlag aina Quran Sharif khatam lising kun marirak son ki Hazrat Samnun rahmatullahi alayhi na nungtigi nafal namaz rakat samnga solam mahaki maram dawari ama alama Zubaydina iri Baghdad nupa amana dirham lising nifu fakir sing da dan toram madu tabada Samnun rahmatullahi alayhi na haiki ai khoida dirham dilaiti aduna dirham amamum gi mahutta barkat amamam solusi chalo masi hairaga madain da satki mafam madu yorga rakat lising nifu sonki Abu Bakar mutuin haiki aina jawan oiring aido nungtigi sura ikhlas lising kuntra ma thoirak natraga lising nifu rak solam wari liriba mi aduna kauthokkhibadagi ani thokna haiban Hazrat Ali radhiyallahu anhu gi sagird aman haiki nongma Hazrat Ali radhiyallahu anhu na fajr gi namaz da imam oiduna sonbirba matungda yet thangbana kanda mai leithoknaga phamlammi Hazrat ki mai thong da yamna nungai tabagi mami su taram numit thoklak ko fawa phamlab matungda khud thangalaga hairagi khuda gi kasam ain huzur sallallahu alaihi wasallam gi sahabi singbu ujahwi ngasi makhoi gumna punsi lien ba mi amata yaudre hairiba Hazrat sing adudi numit chuppa amal yamna tawba maramdagi masammana ifa faduna lay lu hena layba sangde Allah buki ba maramdagi mamaida napu machu karam ahing nong soiba Allah gi mamang da sajda taaduna lay natraga khut punduna lepi kuina lepa maramdagi chok tharaktuna amukna nakal amada adu amukna atopa nakal amada pai tharaga leplami amasung makhong pongkhatlami hujikti mi khudingma karisu khanthaba tawdana tumlaga ahing leli Hazrat Abu Muslim Khawlani rahmatullahi alayhi na sajai ama mayumgi namaz sonabagi damak thamliba kaada yanduna thamlam aduga masada haije aina nangbu ibadat namduna singani nangdi chok tharkani adubu aidi chok thaba nairo karigumba ibadat tan thaba poklaklabadi sajai iduna masagi khubom da kallaga hai aigi sagol dagidi aigi khubom asin hena chai chabagi matik chai Masi masumahang na haiki sahaba ya kiram sing na khalli madudi jannat ki awang ba darja khuding makhoi tana fanglagani haina adubu makhoi gi wakhal asi chumde haiba khanghanna ba amasung aikhoi na darja sing adu phangnabagi damakta awaba kaya mayok na tai matam madu makhoi na khanglagani aikhoi gi tungdasu nupa thokka mioi sing lakhi haiba asi Hazrat Ali radhiyallahu anhu hai afaba mioi sing gi khudamdi ahing tumda maramdagi mamai ngang khatliba aduga ahing da kappa maramdagi mamit khuijilliba amasung roza toini henba maramdagi machin bansing khrak kangsilliba aduni Hazrat Hasan Basri rahmatullahi alayhi da kanaguma man hangki ibadat yamna tawba miyoi singi mai thongde nurugum na ngaliba asi kari maramdagi no mahang na khumbikhi achikpa matamda Allah ga laiminna maramdagi rahmat wala mapu magi nur na kupsin bibadagini
हजरत कासिम बिन रशीद हाय शेख जमा अखोगी इनाक मक्का मुकरमा की मनात लेब मफम मुहसफ कौब अदुदा थुंगलकी महाकी नुपी अंगांग सिंग लोइनरखी महाक सांगना सांगना नमाज सोनकी नोंग आलमदाइद महाकना खोंजेल हौना कौखी हे मुसाफिर सिंह अहिंग चुप तुमदुना लैरगद्रा हौगलो खोंजेल असि ताबदो लोइनमक हौगलखी अदुगा खरना वुजू तौखी कनागुम खरना नमाज सोनखी कनागुम मन मची अमदा फमदुना कपखी खरा मना कुरान तिलावत तौखी नोंग आलकपदो महाकना असुमना मुक हाइखी अहिंग द चटप मीदी नोंग आलगा पोथाबनी हजरत कुस बिन ववरा नुंगती की कुरान शरीफ खत्म अहुम सोनखी मस्जिद नतना तो इबादत सिंह द सुलुप्तुन लैखी कनागुम मन हाइखी नसाना नसादा असुकन बवाबसि करिगिदमक पीरिबनो महागन खुमखी नंग खंगब्रा दुनिया की मपुंसी असि चही कया सूरे नुपादुन खुमी चही लिसिंग तरेट अमुक हन हंगलखी कयामत की नुमित अदु कया यामना सांगनी नुपादुन खुमखी चही लिसिंग यांखई महागन हैरखी नोंमगी सरुक तरेट थोकलगा सरुक अमखक अवाब खांगलगा नुमित चुप नुंगाइना लैबा पामलोइदबा कनाले हाइबदी पुंग अहुम मखाइ खक थबक सुरग नुमित चुप नुंगाइना लैबा पामलोइदबा कनाले कयामत की नुमित नुंगाइना पोथादुना लैनबगिदमक्त कनागुमना दुनियागी मपुंसी चही लिसिंग तरेट असिमक अवाब थबक तौरबसु कानबा ngaktani मसिगी ओन तैनबदा मियोइबगी पुंसी असिदी दुनियागी पुंसीगा चांगदमनबदा खर खजिक खक्तनी अदुगा आखिरत की पुंसी अदुदी ngमखै लैतना सांगी नुंगसिरबे चिरिनावसिंग ngasigiदी asifaubda khangminarsi mathanggi tangkak amada khargam pun khangminasi Allah amsuma ki nungsib rasul sallallahu alaihi wasallam gi apam punsi selena ba kan kholaminasi